Rehab Center khudingmak lana uhalle pawasi ngarang nungthil phongkhiba pandam pawsedagi lokhatchabani khulai paiba kharana private rehab center kharaga manaraga drug sizinaba miyoi kaya nampuda phaduna center singda thamle haina Manipuri Users Collective ke co-chairperson KHS Basanta Kumar na media da phongdokhiba wafam aduna rehab center khudingmak lana uhalle maram asina Manipur Users Collective na athuba matamda mi fariba center sing adugi maming miyam da khangan gadabani haina Union of Treatment and Rehabilitation of Users for Social Transformation UTRUS ki Publicity Secretary Ais Kesor Sana phongdorokle ngarang Manipur Press Club ta paumi singa unaba mada Kesor Sana hai UTRUS ki makhada leriba private rehab center humbudra ro masina haukiba matam kaya gi mamangdage rehab center singi guidelines semna ba yauna thamoi sengna thabak tawruba do aremba tahalle loina na UTRUS asina COVID-19 gi wanaraba matam amade kanglup ki irang manungda tawkiba thabak kaya dusu karisu khangbidabagi mawongda Manipur Users Collective na thabak tawragliba si makhata na tawbigano maram asina thuba matamda mi faraga thamliba center singi maming ado Manipur Users Collective na miyam da khangallo loina na UTRUS na Manipur Users Collective ki thawram singda makhata na mateng panglaroi haina sumahak na makhata khe CM na MPB sing flag off tawkhre pawasi ngarang ungthil phongkhiba pandam pawsedagi lokhatchabani Manipur laingang na handak laisankhiba mine protected vehicles MPB sing Chief Minister Nongthongbam Biren na mathau tawba honkhre ahanba Manipur Rifles Parade Ground da pangthokiba thawram amada Chief Minister N Biren na MPB gari taret flag off tawduna mathau tawba honkhibani thawram adu da Manipur gi DGP Rajib Singha na Chief Minister bu mine protected gari sing laiduna Manipur Police pu thauna hapagi damak thagatpa phongdokhe gari sing asi area domination tawba made Manipur miyambu tekta kaidana thambada sizinagani haina DGP na phongdokhe makhata na MPB ahum lakadaba watli haina su mahakna phongdokhe thawram adu da lainga ki minister MLA sing Chief Secretary Security Advisor loina na lainga ki administrative amadi police ki makok thongbo officer sing su saruk yakhe Malem Thongam Kangla mamang da sara henbagi khongjang sangsilakpadagi police na laukhatlaga Jenims ta thamkhre pawasi ngarang ungthil phongkhiba pandam pawsedagi lokhatchabani Manipur da tangdu laitaba mugana pura uhaiduna tha asigi kungani thoidagi chara henbagi khongjang sangsinduna lakhiba transgender activist Malem Thongam ngarang su makhata na Kangla nongsup thongda chara henbagi khongjang makhata na sathakre khongjang adu mafam chade haiduna City Police ki nupi amade nupagi tim animak khongjang changsinphamda laktuna khongjang adu lepna bawafam thamkhe masigi matung pung amamuk lairaba matung police ki maikaidagi mafam aduda makhata na phamdanaba hanjin hairaba matung Malem Thongabu City Police ki nupi police kangbu amana auto reserve tawduna Jenims Hospital tamna pukhe khongjang asiga mari lainana mahakna phongdokhibada lamdam asida tangdu laitaba puraknabagidamak chara henbagi khongjang asi changsinduna lakhibani Manipur da tangdu laitaba puraktriba phauba tongan ba mafam kaya da makhata na chara henbagi khongjang changsingani haikhe